Hello friends, maya muझे आई लेके तो ये एयरपोर्ट में जगह देने को एयरपोर्ट में मांग देने तो यहाँ मेरे कुट्टू तो ये कोई आई ना तुम ड्यूटी लाभ वाला फिर जो यहाँ बंकक आरा चुहिंग चुम्बे यहाँ बंकक ले अरे चुहिंग तक बजे उड़े को हरी हरी आई मॉर्निंग की टाइम को बोल देंगे यार hai pe tinggal lagi close nama kita ya bang ai chung tu ya chung ai di cepat ni nak tak ada ui ya bang ya mesti ini tempat tu je ini pun datang gitu 거기 이 아까 그 망한 거 보니까 나 함이 이야마 주인 된 거지 주인 이제 아이들 좀 아육기 타이밍 라고 좀 의의고 이제 거기 모닝도 오이베이나 야 한데 모닝 오이베이라 그 칸이 미지 탁 모았 봐 하이다래 좀 아육 의의 좀 웅웅 좀 내란데 아이나 라거든요 ям 누가이다 봐 하이다래 아이고 빌라게 jadi kertas ni saya macam arah ke pilih ni dan ni jejak dia bagi umum ada semua lagi tu umum uye ada orang yang masak ada tu ada tahu ada food dan tak ke ada air umum ba nanti pangan ke hồi để ta làm thế rồi gắt suy là xong tôi xem video là xong taวันนี้ตอนแม่ผู้มีปั้นมาแพ้จ่าเลยไอ้ไหวกันแล้วคนนี้glass ini siap tu. Tekali cai deh tu. Oh. Oh ini ni. Kan ayuk teh tolak bro, ayuk teh tahu bro. Oh. Jom. Ay kay rom ta tham biyo. Ay kay rom ta hay ja ge. Hay biro, ani hay biro. Kana kan bet baja sat chai tu ni ko. Kana kan nam bola hai chắc cái game line ni ko ya si ya ko mang ni ko. Kay no neba kaka ai je sum social media da mayam gi help ai YouTube channel hang bai tai ko ada kaka sum ju chuma ma da ai ju kaka wai sa ge sangai ne ba sum video lo bo je kem kai da bara nuai ta bara ai kaka gi ma tieng pang ni sangai ni ko ai da ngam ba kaka gi sum ju wana sum ba di da ko ai ni mi kudi ui ye ba thawala ko da kaka sum phama ung da sum lai ba ko ba tu ada ai thawai kha ma kaka gi video da nam ge da kaka wai sa ga ngam ma dang ma tieng pang ge sangai ni ba ko kai min ko ke ga ha Marco oh cuma ngang di cam le ngang ani na mau di lo re oh su mo ngari le oh ya hayไปทุกสาทุกมามันก็ต่อยคนในยามไทยกับไทยก็เอาตัวไอ้กี่เอ็นโนตะกี้นี่ก็
ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯃꯝ ꯊꯛꯃꯤꯟꯅꯖꯦꯕ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦꯕ ꯑꯗꯨꯝ ꯄꯥꯏꯕꯤꯌꯨ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯕꯅꯦꯕ ꯊꯛꯃꯤꯟꯅꯖꯦꯕ ꯑꯩꯁꯤꯗ ꯑꯩꯁꯦ ꯆꯨꯍꯤꯡ ꯊꯛꯄꯁꯤ ꯌꯥꯗꯦꯕ ꯈꯤꯇꯪ ꯊꯛꯄꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦꯕꯗ ꯑꯗꯨ ꯌꯥꯝꯗꯤ ꯊꯛꯑꯔꯣꯏ ꯀꯀꯥ ꯏꯕꯥꯅꯤ ꯑꯃꯃꯝ ꯊꯛꯃꯤꯟꯅꯩ ꯉꯁꯤꯒꯤ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤꯕꯕ ꯆꯥꯗ꯭ꯔꯤꯌꯦ ꯁꯤꯒꯤ ꯀꯥꯏ ꯖꯒꯥꯗꯩꯅꯣꯕ ꯁꯤꯗꯩꯗ ꯍꯣꯜꯂꯦꯄꯥ ꯑꯥꯔꯀꯦꯅ ꯑꯃ ꯂꯩꯔꯝꯕꯗꯣ ꯑꯥ ꯍꯣꯜꯂꯦꯄꯗꯣ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯑꯣ ꯀꯩ ꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯀꯨꯃꯥꯔ ꯑꯣ ꯌꯥꯝ ꯐꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯁꯨꯖꯔꯒ ꯃꯤ ꯀꯩꯅꯣ ꯇꯧ ꯃꯈꯥ ꯄꯣꯟꯁꯤꯀꯣ ꯁꯥꯀꯤꯠꯇꯗꯁꯨ ꯅꯣꯡꯃꯩ ꯇꯥꯜꯂꯒ ꯌꯨꯝꯒꯤ ꯍꯣꯠꯅꯕꯁꯤ ꯌꯥꯝ ꯐꯩ ꯀꯀꯥ ꯊꯥꯒꯠꯂꯤ ꯀꯀꯥꯒꯤ ꯑꯗꯣ ꯅꯅꯥꯎꯅ ꯌꯥꯝꯗꯦꯀꯣ ꯑꯩ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡ ꯁꯣꯛꯊꯔꯕꯁꯤꯡꯀꯣ ꯁꯤꯁꯤꯒꯤ ꯑꯩꯅ ꯑꯉꯝꯕ ꯍꯦꯜꯞ ꯇꯧꯋꯦꯕ ꯀꯀꯥ ꯑꯗꯣ ꯌꯥꯝꯗꯦ ꯁꯤ ꯀꯀꯥ ꯅꯅꯥꯎꯅ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤꯀꯣ ꯁꯤ ꯑꯣ ꯑꯗꯨꯗꯤ ꯍꯦꯟ ꯆꯦꯛ ꯇꯧꯁꯤ ꯑꯣ ꯐꯔꯦ ꯀꯀꯥꯁꯨ ꯃꯥꯏ ꯄꯥꯛ ꯇꯧꯕꯤꯍꯧꯔꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯂ ꯌꯦꯡꯈꯠꯂꯒꯦ ꯌꯥꯔꯦ ꯃꯌꯥꯝ ꯀꯀꯥꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯍꯧꯏꯀꯣ ꯑꯗꯣ ꯑꯩ ꯀꯀꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯀꯥꯟꯗ ꯅꯝꯕꯅꯤꯀꯣ ꯚꯤꯗꯤꯑꯣ ꯂꯣꯟꯅ ꯂꯧꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯍꯥꯏꯒꯠꯂꯒꯦ ꯊꯕꯛ ꯍꯥꯏꯒꯠꯄ ꯆꯠꯄꯅꯤ ꯀꯀꯥꯁꯦ ꯑꯩꯅ ꯁꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯒꯠꯄꯗ ꯁꯨꯝ ꯃꯤ ꯀꯌꯥ ꯑꯩ ꯃꯣꯔꯅꯤꯡꯗꯒ ꯆꯪꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯧꯖꯤꯛ 9:30 ꯑꯃꯀꯣ ꯃꯤꯁꯦ ꯁꯨꯝ ꯎꯪꯉꯒ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯉꯝꯕꯛꯇꯁꯨ ꯄꯥꯝꯒꯦꯅ ꯑꯩꯅ ꯈꯟꯕ ꯑꯗꯨꯒꯤ ꯆꯪꯉꯛꯄꯅꯦ ꯑꯩ ꯊꯕꯛ ꯍꯥꯏꯒꯠꯂꯛꯄꯅꯦ ꯑꯣꯀꯦ ꯂꯦꯠꯁ ꯒꯣ